asigi maikaidagi taramna oksabaga loinana Panthoi mangangne ikoknona khoiramjari ngasisu mahausagumna nungairaba wari masa ama puduna lakjari wari asibu thabirakpana Jessica Thiyam wari asi mayamgi mafamda kudol tamjari mayam punna taminarsi Numit yung bagi matam leitharakpada ngairibani adubu nuksadi phanayakna sari mipum khudingmak cha ising toktuna mayum-mayumda pothanaba matamni adubu kabokle masinda murum-murum sonduna asawba amaga loinana isaw lang-langduna mapamda naklami nahana nga moy nahana haido amadi si thokidro mimangda ibu sofalaba natro khangning asidi asuk ikaiba nangba inama oh inama tasaw inama noibu kanam leitabro Inama, tasaw. Kabokle ya. Nate, namit sab yung basida nate. Kay daw ragi hani nang bo. Lakani so hana haide. Kakalo. Inama, tasaw di. Nate, inama hoy tasaw hoy na taw risibo kayo no. Ay bumimang di yola ba natro. Ay si hek tasang halhat pa niba. No ni taw risibo kayo no hay ba nida. Ay ko, ay yam ikay hay risini. Aso ikay ba? Ay ko, ay yam sauning hay sini inama. Ay hay sini. Nakoy da saudi laiti ni. Chak tok laga farmda nga masindak thagani haidina sakring nangbo. Nate kay dawrage ba nangbo. Hek lakwaga nang na aduk saudi bu kay gino. Ay koy na kari tawrage ba. Ing na signa phasana habi yadra habani nangbo. Lakwaga hek da saw tawraga. Isaw langi ba dubu kari gino ba nangbo. Inama. Tasaw ga inama gana. No pa do pa me yare haibagi natro. Ay na inita thoro haida yare haidina yum sida. Ay koy laizabu. Mamaw oinabagi haiba salhankhibada aduga mila akanda isana yade nupado pamde haina haidora isibu nati sidabu aise karida phajafam leidige ba inama noina yare haibadugi aisu satluro na mi nupa mayumduda hairure aduga hojikti ine tathosu ikaidana nahan aikhoida laaga kaigene am hairamani ikaibana amuk toiba idi mina hairami desu sumiba aina yabadagi salhankhraga mi su satluraga yaraktradi ikaiba masana taba natro aisu khumpham ga leitre Ikaibana ay hairisi ko ay sauning man badagi ne tasaw ga inamaga wari sanage haiduna laklibane oho adugi oire nang nang saidagi hek lakpaga isaw tawrisidi nupado nang tasaw ga ayga nadi pamini he imung dusu chaba thakwa watpa imung nate laibada adum nungairagadaba imung ni masi khandana nang tasaw ay khoi ani na yare nupado hainaba sanghalo hairubani aduga namong nupi asinane amuk toiba yaba ngamoyana hekta sikhang nang su khangiba natro magi maraido ai khoina ngangna saknabaga yaba sanati bema yaba ngamoyana hekta sikhang amuk toiba yumsida pura lani mana ikhuri tawrisi nati na mabumaga wari sabada yaningbagi maong tawi haikidaine aduga amu yaba ngamoyana tawkhridubu kaigino haibani damabo mimangda sokhanba ikhoibo Oh ahanbadadi yaningbay maongda tawri bema aina ne kannaga haimanbaduda adagi kanana no khangdi mangonda nupado nupado mami sepi hairi oh adudagi ni mana yakhidrisi haibu yumsida ne leihaningde noigi nasana tabra mami seba nupaduda ibu thajage tawriba karigino aduga adaga na mok toiba yumsida ne leifamga khangba jana te bema nangsu khangidani magi sakrido haina ngangnabaga ne amata yabaja nate mana thokpa ama ngamnaba pangkhumde he khumai inamasu kai haidino khangdre magi khanbade isase nena tana leiba ngamdrabani masida mafam sana mayum kai pankhrabadi ai wakhalse ne hektani chahidi angang natre mana tawribasi khumu tho matam sida isune matha yamna saribani kabokle magi khanbada inama masibu kamaina tawdoino magi phanaba haiba ngangbasu amata tade magi phatanaba aikhoina singadraba kayam kuirage mana asumna tawduna leireibase khulsida magi masung mamanabi magi sahironga kanabu leirige masak haira thibasu nate magi bu kari watke aine khaluraga yam saida inama ay yam sauninge hairisin mamanabi singna loina masa masu yaunadana nungai na mayum makai pandana leikhre aduga mana haujipa karino haibanida mina haiba ngangbusu lawde aidiko ay yam sauninge haisini hausinu kadai chakhremo ho awanglomgi nanama bino hoide chakhibani mai masa nupi thadoiduga nobam e pacharuni haidana nobam am heklaga pudana chakhibani
ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯦꯝꯆꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯕꯣꯛꯂꯩꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯅꯦ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯂꯥꯏꯖꯕꯨ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯁꯤꯟꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯂꯥꯏꯖ ꯅꯨꯄꯥ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕ, ꯁꯦꯜꯁꯨ ꯄꯥꯏꯕ, ꯃꯊꯟꯗꯒ ꯄꯣꯛꯆꯕ, ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯌꯥꯒꯗꯕ ꯅꯨꯄꯥ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯤ ꯁꯨꯃꯥꯡꯒꯤ ꯙꯥꯔꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯄꯩꯌꯥ ꯁꯤꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯅꯤꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯄꯥꯕ, ꯄꯥꯕꯧ, ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯌꯥꯗꯨ ꯅꯠꯇ꯭ꯔꯣ ꯄꯥꯕ? ꯑꯗꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯄꯥꯕ? ꯀꯩꯅꯣꯅꯦ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯕꯕꯣ? ꯏꯄꯥꯗꯤ ꯀꯥꯎꯔꯤꯅꯦ꯫ ꯑꯍꯟꯒ ꯑꯣꯏꯔꯛꯄꯒꯤ ꯅꯪ ꯄꯥꯕꯁꯦ ꯍꯟꯗꯛꯇꯤ ꯊꯨꯅ ꯀꯥꯎꯒꯜꯂꯦꯕ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯕꯕꯨ? ꯑꯁ ꯇꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ꯫ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯤ꯫ ꯃꯤ ꯑꯇꯩꯅ ꯍꯥꯏꯔꯗꯤ ꯐꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯁꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯣꯏꯕ꯫ ꯑꯣ ꯑꯩꯅ ꯅꯍꯥꯟ ꯁꯦꯜ ꯈꯔ ꯄꯤꯌꯨ, ꯑꯩꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯄꯥꯕ, ꯀꯥꯎꯔꯕꯣ ꯀꯩꯅꯣ? ꯍꯩꯃꯥ, ꯑꯣ ꯑꯗꯨ ꯑꯣꯏꯔꯦ, ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣꯅꯦ? ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯅꯕꯒꯤ ꯂꯩꯗꯧꯔꯤꯕ ꯐꯤꯔꯣꯜꯅꯣꯅꯦ? ꯊꯪꯅꯕ ꯈꯨꯟꯗ ꯊꯥꯗꯣꯏꯒ ꯃꯣꯏꯒꯤ ꯏꯇꯥ ꯈꯔꯒ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦ ꯍꯥꯏꯌꯦ꯫ ꯑꯗ ꯑꯩꯁꯨ ꯊꯥꯗꯣꯏꯅ ꯆꯠꯂꯨꯁꯦꯅ ꯍꯧꯔꯛꯄ, ꯑꯗꯨꯒꯤꯅꯦ ꯄꯥꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯟꯗ ꯅꯪꯅ ꯐꯅꯦꯛ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯂꯒ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯀꯩꯗꯧꯕ ꯆꯠꯇꯧꯔꯤꯒꯦ ꯅꯪꯗꯤ? ꯃꯤ ꯈ꯭ꯋꯥꯏ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯀꯣꯏꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯀꯩꯗꯧꯗꯧꯔꯤꯒꯦꯕ ꯅꯪꯅ ꯆꯠꯂꯒ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯕ ꯑꯉꯥꯡꯁꯤꯡꯗꯨꯒ? ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯅꯦ ꯅꯪꯕꯣ? ꯏꯔꯤ ꯍꯦꯛ ꯂꯤꯒꯩ꯫ ꯑꯔꯤꯕꯤꯁꯤꯗꯤ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯏꯃꯥ? ꯂꯤꯔꯗꯤ ꯀꯣꯏꯕ ꯆꯠꯄꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯣ? ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯂꯩꯔꯝꯃꯗꯤ ꯃꯣꯏꯒ ꯆꯠꯀꯅꯤꯌꯦ꯫ ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯡꯁꯤꯡꯒ ꯆꯠꯂꯤꯁꯦ? ꯃꯣꯏ ꯃꯌꯥꯝꯅ ꯃꯌꯨꯝꯗꯣ ꯉꯟꯇꯥ ꯍꯦꯛ ꯄꯥꯟꯈꯤꯕꯗꯩ ꯊꯣꯛꯏꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ꯫ ꯍꯥꯏ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯣ ꯃꯣꯏ ꯃꯌꯥꯝꯅ ꯃꯌꯨꯝꯗꯣ ꯉꯟꯇꯥꯅ ꯄꯥꯟꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯃꯤꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯅ ꯄꯥꯜꯂꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯇꯅꯕꯨ ꯅꯨꯄꯥ ꯈꯜꯂꯤꯉꯩꯗ ꯅꯌꯨꯝꯗꯣ ꯄꯥꯟ ꯈꯪꯗꯕꯩ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯗꯤ ꯌꯥꯝꯃꯒꯦ ꯅꯪꯅ ꯉꯝꯃꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯁꯦ? ꯅꯠꯇꯦ ꯀꯌꯥꯗꯤ ꯌꯥꯝꯃꯒꯦꯕ? ꯏꯃꯥ! ꯑꯁ ꯄꯥꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯦꯡꯉꯨ꯫ ꯅꯠꯇꯦ, ꯃꯆꯥ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯕ? ꯑꯩꯁꯤꯕꯨ ꯈꯨꯜꯂꯛꯄ ꯃꯆꯥꯔꯕ ꯅꯣꯏꯒꯤ? ꯑꯩꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗꯒ ꯍꯜꯂꯛꯑꯅꯨꯔ ꯍꯥ? ꯑꯩ ꯍꯜꯂꯛꯑꯅꯨꯔꯕ? ꯅꯣꯏꯅ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯍꯜꯂꯛꯑꯔꯣꯏꯒꯦ꯫ ꯂꯩꯍꯧꯔꯣ ꯏꯃꯥꯒ ꯄꯥꯕꯒ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ꯫ ꯑꯩ ꯌꯥꯎꯗꯅ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏ ꯂꯩꯒꯦ ꯍꯥꯏꯗꯣ ꯌꯦꯡꯒꯦꯕ ꯅꯣꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯅ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯙꯞ ꯇꯧꯗꯅ ꯂꯩꯔꯛꯏꯕꯁꯦ? ꯅꯠꯇꯦ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦꯕ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯥ? ꯑꯉꯥꯡꯂꯕ ꯅꯪꯁꯦ ꯍꯥ? ꯆꯍꯤꯅ ꯌꯧꯔꯀꯥꯟꯗꯨꯗ ꯑꯩꯀꯣ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯦꯝꯆꯥ ꯅꯪꯕꯣ? ꯅꯆꯥ ꯑꯁꯤ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯇꯣꯛꯑꯣꯀꯣ ꯑꯝꯇ ꯇꯣꯛꯑꯣ, ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯌꯥꯔꯦ꯫ ꯃꯣꯏ ꯃꯄꯥꯅ ꯑꯁꯨꯝꯅ ꯀꯟꯈꯠꯇꯅꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯋꯥꯡꯉꯤꯕꯁꯦ꯫ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯃꯣꯏ ꯃꯄꯥꯕꯣ? ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯅꯕ ꯉꯥꯡ ꯈꯣꯠꯇꯅ ꯈꯔꯁꯨ ꯇꯧꯔꯗꯤ ꯃꯐꯗꯧꯅꯤ ꯃꯣꯏ ꯃꯄꯥꯁꯨ꯫ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯃꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯁꯥꯡꯂꯕ ꯃꯨꯁꯤꯠ ꯃꯨꯕ ꯁꯝꯂꯥꯡ ꯑꯗ ꯅꯤꯡꯗꯨ ꯌꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥ ꯈꯔꯒ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯟꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯁꯥꯡꯂꯕ ꯃꯨꯁꯤꯠ ꯃꯨꯕ ꯁꯝꯂꯥꯡ ꯑꯗ ꯅꯤꯡꯗꯨ ꯌꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥ ꯈꯔꯒ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯈꯣꯏꯃꯨꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯥꯗꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯏꯇꯥ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯍꯥꯎꯋꯤ, ꯁꯤꯡꯖꯨꯁꯦ ꯈꯔꯒ ꯂꯧꯈꯤꯁꯦ꯫ ꯂꯥꯏꯖꯅ, ꯍꯣꯏꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ, ꯁꯤꯡꯖꯨꯁꯦ ꯈꯔꯒ ꯂꯧꯈꯤꯁꯦ, ꯑꯃꯨꯛꯇ ꯄꯦꯟꯅ ꯆꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯃꯣꯏ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ꯫
ꯑꯁꯤꯒꯨꯝꯕ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤꯅꯦ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯏ ꯏꯅꯦ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯅ ꯌꯥꯝ ꯍꯥꯎꯏ ꯁꯤꯡꯖꯨꯁꯦ ꯄꯥꯈꯪꯅ ꯂꯩꯔꯗꯤ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯎꯔꯤꯁꯦ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯅꯦꯅ ꯏꯆꯥ ꯁꯥ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯤꯗ ꯄꯥꯈꯪꯅ ꯂꯩꯗ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯃꯍꯧꯁꯥꯗꯒꯤ ꯍꯥꯎꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯀꯣ ꯈꯔ ꯇꯣꯏꯅ ꯆꯥꯕ ꯂꯥꯛꯎꯅꯦ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯅꯣꯛꯑꯝꯃꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯁꯨꯝ ꯆꯪꯅꯍꯧꯔꯦ ꯂꯥꯏꯖꯒ ꯊꯥꯗꯣꯏꯒ ꯈꯛꯇ ꯃꯉꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯏꯆꯦ ꯂꯥꯏꯖ ngasai ta khoimugi mamanaba khara ahan nama yawbudo aduna ise da bunna tumin yengbada ise lai janang uhodra aduga ta khoimuna su kai no yam hairambani ko ise ai sungak lei thorakpada ani ahum lapti uhawi thadoi kai hairamino noi ta khoimuna kai hairi no ba se hairo ba o ise da munna yengi banapa da tarazin kawi haye mani ise se pa mi haye mathang lakpada supura uka hai ado isebu kai khalige ise laise ikai rap tawzaduna tumina noksaraduna nontharaduna ikai rap tawduna leijarami ise laisa aidi khangde ko yare har khadoini mathang lakpada supura o haiduna ne ta khoimuda so hai khadawni ko aidi hai khrani haisini ko nang yada laktaga yare ko ise hairisine aidi yada yare ko ise laisa noni nigi matungni thadoidu laisa hoida laisa bu hawulaklami ise ise laisa o ise kadai le khrzanu ni ise laisa hai thadoi nang laklibra nase do iru jahobani ne kakhalo mangol sida nati noi bu kadai jadoi no ine kaisilam na saloida asoi phau badang thoge tawbani ine kaisilam na saloida thuna halakani ye ine thadoi nang bu na segi no pa amata phau semba se sungam hengam jabra mi nang bo nati nang bu no pa amata di semu bana segi ine semdaba nate aisu phaneyam di semabane hekta unaruraga topthokpa noina chanupi asina ine karamba nupa bu pamino khangde ama haya de ama amuk semiya de haujik chatoi sisu nupa ama unahange tawbani ine ya doira yaroidira khangde da ine amta hana unahange tawne karamba nupa bu pamino khangde ine na chanupi se asuk yamna silhau thiba sibu kaino khangde isu phaneyam di yamabane aina ne magi nupa silise ine mana apamba nupa amate yaude kari haino khangde ado sohelanu ibema madudane amukta yanaba tawna ine matha sabana loirabani nasi asigi khanbada ine hoina ne ahal sum oisilaklabani na ine matha yam saine thadoi nangbo nasi asida mayum makai pankhrabadi ine hoise nena tana ne sida su yari ibema nang amukta silukoi ibema maduda sohelanu ko nang sohelanu handakti ko memsaga thadoi ga wari sanaringaida laisa ada tanja aduda loisinba loiraduna thoglaami aduga thadoi ga punna makhoi ani mama da asai foba chalukhige hairamlaga makhoi ani da thokhirami thadoi su khoimuga unarami aduga laisa su rajen ga unarami rajena mingdo laisa haibna tro yam phajai mingse aduna han ichen thadoi hoi ekhoi khoimu hoina su hairamani ado ekhoi laisa na bu kai khalige sum pakum amadi pamba tawise hekta hairo ikaina roise kaino manam side manam isibo ta dadagi ro manam sibo yam nam thiwane mani da ta dadagi ni da manam se ta da wangang pokhudingi manam hekta pai thore ta da mane ta dagi sor manam do ni da ta da as on thong na sunam thikre wani kaino ne ꯑꯩꯈꯣꯏꯒꯤꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯆꯔꯥ ꯈꯔ ꯋꯥꯠꯂꯛꯄ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯌꯣꯡꯆꯥꯛ ꯃꯅꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯥꯅꯤ ꯑꯩ ꯈꯔ ꯍꯟꯗꯣꯛꯀꯦ ꯈꯔ ꯂꯥꯞꯅ ꯐꯝꯃꯛꯑꯒꯦ ꯂꯥꯏꯖ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯃꯔꯨꯝ ꯁꯣꯟꯖꯩ ꯑꯁ ꯅꯨꯄꯥꯅꯦꯅ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯔꯤꯕ ꯑꯣꯕꯨ ꯑꯗꯣꯔꯦꯗꯤ sibu kadai thadoi silai baibu as aidine ai haisini ai ko ai haisini masak nen tawrise nahandi munna yengsilu da baira kaino kemta khangde anduga ngasidi chirai su tangamini tawrise ai ko ai khallu raga haisini ai kaino nathanda murum solidubo
ꯆꯥꯛꯀ ꯂꯥꯝꯃꯕꯣ ꯑꯩꯈꯣꯏ ꯂꯥꯏꯖꯕꯨ ꯁꯤꯡꯖꯨ ꯂꯩꯖꯒꯦ ꯌꯥꯔꯅꯤ 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 ꯇꯥꯗ ꯑꯩ ꯆꯥꯛ ꯑꯝꯇ ꯂꯥꯝꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯑꯩꯗꯤ ꯄꯨꯛꯀꯁꯦ ꯄꯤꯛ ꯊꯜꯂꯦ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯇꯥꯗ ꯑꯗꯨ ꯇꯥꯗ ꯑꯩꯁꯦ ꯌꯨꯝꯗ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯍꯧꯕꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯝꯃꯒꯦ ꯇꯥꯗ ꯑꯩꯁꯦ ꯈꯔ ꯊꯨꯔꯦ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯇꯥꯗ ꯀꯩꯅꯣ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯒꯤ ꯄꯥꯈꯨꯝꯗꯣ ꯑꯗꯨꯗꯤ ꯄꯤꯔꯝꯃꯨ ꯀꯩꯅꯣ ꯃꯤ ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯔꯤꯅꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯨꯗꯅ ꯅꯪꯁꯨ ꯑꯩ ꯊꯥꯗꯣꯏꯗꯣ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯇꯥꯗ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯪ ꯇꯞꯅ ꯂꯥꯛꯑꯣ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯊꯥꯗꯣꯏ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁ ꯇꯥꯈꯣꯏꯃꯣ ꯏꯆꯦ ꯂꯥꯏꯖꯁꯦ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ ꯇꯥꯈꯣꯏꯃꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯆꯦ ꯂꯥꯏꯖꯁꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯑꯩ ꯅꯪꯁꯨ ꯇꯥ ꯔꯥꯖꯦꯟꯗ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇ ꯍꯪꯉꯣ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯖꯅ ꯎꯅꯔꯁꯤ ꯇꯥꯈꯣꯏꯃꯣ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯆꯪꯉꯣ ꯅꯪꯁꯨ ꯑꯩꯁꯨ ꯇꯥ ꯔꯥꯖꯦꯟꯗ ꯀꯩꯗꯧꯔꯒꯦꯅ ꯑꯝꯇ ꯍꯪꯒꯦ ꯆꯠꯂꯣ ꯏꯆꯦ ꯂꯥꯏꯖ ꯏꯆꯦ ꯑꯝꯇ ꯉꯥꯏꯈꯣ ꯏꯆे ꯑꯝꯇ ꯉꯥꯏꯈꯣꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯏꯆे ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯏꯆꯦ ꯊꯥꯗꯣꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯊꯥꯗꯣꯏ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯁꯦꯝꯕꯤꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯁ ꯑꯩꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤನಿ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩ ꯀꯩꯗꯧꯔꯒꯦꯕ ꯑꯗꯣ ꯏꯆꯦ ꯃꯌꯦꯛꯇꯣ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯒꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯏꯆꯦ ꯅꯨꯄꯥꯅꯦꯅ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯗꯨꯏ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯊꯥꯗꯣꯏꯅꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯅꯁꯤ ꯑꯩꯒꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯅꯨꯄꯥꯅꯦꯅ ꯁꯣꯔ ꯃꯅꯝ ꯍꯦꯛ ꯅꯝꯊꯤꯔꯗꯅ ꯑꯁ ꯊꯥꯗꯣꯏ ꯃꯥꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯑꯩꯗꯤꯅꯦ ꯋꯥꯟꯊꯒꯦꯕꯨ ꯇꯧꯏꯅꯦ ꯑꯗꯩ ꯃꯁꯝꯁꯨ ꯑꯃꯠꯇ ꯍꯧꯗꯤꯌꯦ ꯆꯤꯔꯥꯏ ꯉꯥꯛꯇ ꯅꯨꯄꯥꯅꯦꯅ ꯑꯃꯨꯛ ꯍꯟꯅꯒ ꯂꯥꯛꯍꯟꯒꯅꯨꯀꯣ ꯊꯥꯗꯣꯏ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯃꯁꯝꯗꯣ ꯎꯕꯨ ꯎꯔꯤꯗꯅꯤ ꯏꯆꯦ ꯆꯤꯔꯥꯏꯒꯁꯨ ꯇꯥꯡꯕ ꯑꯣꯏꯔꯦ ꯏꯆꯦ ꯍꯣꯏ ꯑꯗꯣ ꯏꯆꯦꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯌꯥꯗꯦꯅ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯇꯥꯈꯣꯏ ꯃꯨꯗ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯁꯥꯎꯔꯅꯨꯁꯦ ꯌꯨꯝꯗꯅꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯆꯦ ꯂꯥꯏꯖ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯒꯤ ꯃꯃꯥ ꯃꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗꯅ ꯃꯥꯒꯤꯗꯃꯛꯇ ꯍꯩꯅꯗꯨꯅ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯣ ꯅꯣꯡꯃꯇ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯊꯥꯗꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯁꯨ ꯅꯣꯡꯃꯒꯤ ꯆꯍꯤꯗꯤ ꯑꯗꯨꯃꯛ ꯍꯥꯞꯆꯤꯜꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯐꯅ ꯁꯤꯜꯂꯕꯁꯨ ꯂꯥꯏꯖꯅ ꯈꯥꯡꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯒꯤ ꯃꯄꯥ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯃꯃꯥ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡꯗꯒꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯤ ꯃꯃꯥ ꯍꯣ ꯀꯔꯤ ꯋꯥꯅꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯥꯏ ꯆꯠꯈꯤ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯃꯥꯕꯨ ꯄꯦꯔꯨꯛ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯌꯦꯟꯗꯥꯏ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤꯗ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯋꯥꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯨ ꯉꯔꯥꯡꯗꯨ ꯃꯈꯥꯔꯣꯝꯒꯤ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯂꯧꯁꯥꯟ ꯆꯥꯕ ꯃꯥꯒꯤ ꯐꯩꯖꯥꯎ ꯑꯗꯨ ꯊꯦꯡꯅꯩꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯂꯥꯏꯖꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯈꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯅꯦ ꯃꯃꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯃ ꯃꯣꯏꯗꯤ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕꯅꯦ ꯃꯣꯏ ꯃꯄꯥꯗꯤ ꯀꯩ ꯍꯥꯏꯔꯝꯒꯦ ꯃꯣꯏ ꯑꯗꯨꯗ ꯂꯩꯖꯈ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯃꯈꯨꯠ ꯍꯥꯝꯃꯒ ꯆꯥꯗꯣꯏꯅꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯦ ꯃꯣꯏ ꯃꯄꯥ ꯅꯠꯇꯦ ꯀꯩ ꯍꯥꯏꯔꯝꯒꯦꯕ ꯃꯣꯏ ꯃꯄꯥꯕꯨ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒ ꯇꯥꯟꯅꯔꯛꯈꯤꯒꯦ ꯃꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯅꯗꯤ ꯑꯗꯣ ꯅꯪ ꯅꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇ ꯍꯪꯉꯨ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯗꯤ ꯌꯥꯏ ꯍꯥꯏꯅ ꯐꯩꯖꯥꯎꯗ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯒꯗꯝꯅꯤ ꯍꯟꯗꯛꯇꯤꯅꯦ ꯃꯥ ꯌꯥꯗ ꯂꯥꯛꯇꯒ ꯌꯥꯔꯣꯏ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯗꯤ ꯃꯥ ꯃꯄꯨꯟꯁꯤꯗ ꯐꯪꯉꯔꯣꯏ ꯁꯦꯜꯁꯨ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯃꯥ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯟꯗꯛꯇꯤ ꯈꯪꯗꯦ ꯅꯣꯏꯅ ꯃꯥꯅ ꯆꯠꯈꯟꯅꯔꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯂꯤꯡꯕ ꯏꯃꯨꯡꯅꯤ ꯃꯥꯅ ꯍꯌꯦꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯌꯨꯀꯣ ꯃꯃꯥ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯐꯩꯖꯥꯎ ꯍꯣꯏꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯌꯥꯕꯅ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯅꯤꯀꯣ ꯃꯃꯥ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯂꯥꯏꯖꯁꯨ ꯌꯦꯟꯗꯥꯏ ꯃꯆꯥ ꯑꯗꯨꯗ ꯄꯦꯔꯨꯛ ꯈꯔ ꯑꯗꯨ ꯍꯥꯞꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯔꯛꯂꯝꯃꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯈꯔ ꯆꯩꯇꯦꯛ ꯀꯣꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯏꯖ ꯂꯥꯛꯄ ꯎꯕꯗ ꯏꯅꯦ ꯂꯥꯏꯖ ꯂꯥꯛꯂꯦ ꯏꯅꯦ ꯂꯥꯏꯖ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ
ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯦ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯤꯗꯤ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯇꯝꯕꯤꯕ꯭ꯔꯥ ꯍꯥ ꯏꯁ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯅꯣꯏ ꯈꯪꯅꯤ ꯂꯩꯔꯝꯃꯣ ꯉꯁꯤꯗꯤ ꯐꯨꯗꯒꯦꯕ ꯈꯪꯅꯦꯕ ꯉꯁꯤ ꯅꯣꯏ ꯂꯩꯔꯝꯃꯣ ꯉꯁꯤ ꯅꯣꯏ ꯈꯪꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯟꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯁꯨꯃꯥꯡꯗ ꯋꯥꯏꯔꯝ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦ ꯀꯩꯅꯣ ꯈꯨ ꯀꯥꯝꯗꯅ ꯑꯃꯨꯛ ꯆꯪꯉꯛꯑꯗꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯕ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯥꯎꯅ ꯆꯪꯉꯛꯏꯗೋ ꯀꯅꯥꯒ ꯀꯩꯗꯧꯅꯔꯒꯦꯕ ꯅꯪꯕꯣ ꯏꯃꯥ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯋꯥꯔꯛꯇꯕ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯏꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯗꯅ ꯂꯛꯅꯔꯛꯏꯅꯤ ꯑꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗꯣ ꯐꯨꯒꯦ ꯇꯧꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯌꯦꯡꯉꯣꯕ ꯑꯦ ꯃꯤꯅ ꯑꯁꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯅꯪꯅ ꯁꯥꯎꯔꯤꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯗ ꯂꯥꯟꯒꯦꯕ ꯑꯔꯤꯕꯤ ꯑꯣꯏꯔꯗꯤ ꯑꯔꯤꯕꯤ ꯍꯥꯏꯕ ꯇꯥꯕ ꯈꯨꯃꯨ ꯊꯣꯛꯑꯕꯅꯤꯅꯦ ꯍꯩꯕꯦꯝꯃ ꯅꯪꯁꯦ ꯈꯨꯃꯨ ꯊꯣꯛꯑꯕ ꯃꯁꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯁꯥꯎꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯎꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯁꯥꯎꯔꯨꯅꯨꯀꯣ ꯏꯃꯥ ngasi ko ima do ina tainera kani ima kharaga sauni ga halak pane ima na ingonda amuka hena saunu ba sile isi kai gino ima nate kai gino ba ai ko I kare kani ngasi o phare se ado ima se nang la pa ngai rami bani nga sai dagi ima wa amada haudoke haidana isa la pa ngai ramli bani ima ibema nang handakti yada ba yaroi ko ibema nang sungya yada ba yaroi hari sini ko handaki sidia noi pa bana su yarabani ima na su yam pamjare nang handakti yada ba sungya hek yararoi ima ibema nama na pa gi ne mai se nang na handaki matang simadi ngak ta ba yaroi ko ibema nang yaga da bani ko ibema as kana no ima nate kana amuk silage ba noina isi yom sida so yam le hening disibo kai gi noima kana no nupa du ba makha rongi nangi khura phaijaw gi macha nupa nang ta khomba du ne ba sel ga yam pai ba do moi mapa du na nang bu moi gi mamau oijarage isa se yam pamjai nuksi jai haidana ne noi pa ba da haire e ai khoi da haina ba la age haidana haire e aduna nang yada ba yaroi ko handaki sidia sel supai ibungo do su adum phai nang yam nungai na ne yum du da leiruga dawri bani yare haikrage koi bema as kari beima nate kari beima gi duba mai khomba ba marai tat panu pa da idi leiba ngamoi ko leigi hairage ima hek leiru zo aidi leiba ngamoi masak ne na kabo khoidu me ma ladana ngamoi is ai ngamoi ko hai kari no ne hai kari no pino khangde ni masibo ama hayade nate marai khara ta sera sunu pa ado pha khraba suni nomni khangba nu pa ni ne mapa du sune pha khraba khul sida hainariba nate nangna sida yadri ba sibu kari gino ba marai khara tatle haidana aduk phaba nu pa sinang na ngamoi hairi bani ne nang ko nang haibiri ba sini hai nang tungdani ngamoi ko nang o phana phara sune idea ba sungam hengam lo hairi sini marai tat nu pa da ima ga pa ba ga lebiyuro ai yum sida ne gyan ta na itom ta leija horage ai di yaro hai sini ai di ngamoi ko ima asi hairam dana laisa imung da sankirami masi kai adano yenguna hai yum pan khangdabi na yum da pan ba su khangaroi ne nangbo hai khumu thokpi mayum pan ba se khangaroi na asung kana haibiri se yadine masi aribi se mase hai khumu thokpi se yenguna hai masi sangkhren masi mama aina hariba wa se khajik ta phawba khantha de ne mase matam kharagi matungni laisa gi mane kabok leida masangam daduna nabadagi laisa adu matam khara mane gi manakta leina ba haiduna kabok lei hoida leirami kabok legi nupa ga makhoi gi masa nupa ga su punna mapa masa adu langphai da thabuk suba satkibadagi kabok lingnar yeglaklaba matamda seba tawbina ba kana su leite haiduna mane gi seba tawna ba mama mapa na laisa bu mane gi da tharakpani ibema laisa o laisa nang bu kadai da lege ne he tabro nang bo inena kauri basibo laija kadai lekhrajano ne musibo o laija kai hage ne ai maning lomda cheng khairu bani ne horina midangi seng akhaiba mata leitre ne kaidorage ne ai ko bu kaidorage ba yengu hai cheng khapa loiraga ne asom makha thangbagi yum
Nane tombi hoida satuna marukui sel khara thiluso. Ngarang thangadabani inedi kaurure. Nang ngasidi amukta thiluso mina kaino makhalani. Ngasiga thiludrabadi soidana wa thopa tare inesi. Kauba yade ko nang ngasidi. Ahoi ine, ai soidana thilurage hore. Seng seng ekhaiba loiraga chalurage ine. Lai jado makha thangbagi tombi hoida satuna manegi maru paisa adu piuraba tungda. Lambida halakba tanjada nupa masanan ba ani khak thengarami. Lai jada nupa ani adugi marak aduda nupa amakhakna. Mangonda nokphe tawraduna yengjarami makhoi ani misana duna yengnarami. Lai jana sunupa adu hek uba matamda pukningda karigumba kharadi pokjarami. Asumna matam kharadi nupa da toina adum laktuna lai jabo lumba hauраklami. Asumna toina lakpadagi lai jase hembaga khangnaduna nungsinarami. Hemba yengbada masa yamna nali sel paiba imungi masani haiduna mana laijada so hairami laijana sumabu pamjarami adubu laija mane kabok leida hembaga maga nungsinai haiba ase khanghalamde nongmagi numitni laijaga hembaga unarami ta hemba ai hayengdi yumda chalani ineso naba pungpha phare aduna ai hayengdi yumda chaladoini ai wakhalse yamna wai khalubada isase Laita fam sukhang khangde nanga toina unare khanbada adugi bu kaigi wadun nangna ai nang sakraso noi khulda dum lakani kaino adugi bu kemta warun ado nang hayeng yum chalani haisibo nang selga kayam lerage ai khar piramge se ai khoigi di sel su paibani na sel di swat wa trai khoigi di nang darka lersune aingonda dum haigada bani ko yarani da sel gi di inine supirakani aduna yarani ta hemba ado nang toina lauko aiso sidadi pakna lakadaba mandreba aduna nang toina iunaba lauko lautradi gaino adubo nangna amu haidraso aina khangna dum lakani kaino dubo ado ibani yam kuinadi leiba yaroi aiso sahise yam sile nangso angang natrabani na nangse aikhoida pusila ona ima pabu na ngangbuda yadrabani aduna nangse pusalo na khangba ngamdrabani ise nangsu yumda yam kuina lehalaroi ko nang yadabaga yare ko laija iku idabida chena batawadoina idi haita hemba aiso mina leisabi aribi na laknabada loirabani angang ahandagi aduna yumdaga leiningdrabani aiso aikhoi manasu yum pan khrona loire amuk toiba aduna aiso koina di leiningdre hoi aiso khangi aduna aina khangna loina tawragise ado thengi nangsu changkhina batoro thengani aisu chalage mingondagi selausingadaba kharale ado amukta chaluki nangsu hayang phajana chalo wakhanga langphang khanba yade ko matam kharagi matungda laija sumayumda amuk laklami nungthilgi matamni laija sumangda phamduna thadoiga punna nobab saduna leirami thadoina as ise laija noigi nobab khukhaw sibu kaino onthokna so hawkhre mahina marol ama hom hek lawge onthokna hawkhre wani Thadoi, nang no bawka lairi. Aise nangonda wa ama tamdoba laiye bema. Kay wano ise. Yam luba waga mali. Yam taningi ba. Hairo ise. Aduburo. Ay nupa makhangnare. Masakada yam pasakrazani. Selsu yam bayi. Aduga masasu kunna nama. Haima, kaino haisibu ise. Aseng bayro ise nang na haiduba. Yam thazadi kaino ide. Kadai di noise kai min kau ge wanu pado ai di masak yam khangningi yam thajadi wani ise laisa ai di ai ga khangna handa ba yare ko ise ise di yam na tumin na yam tar mizani ne ai ga sukhan khanganda bida yam hairi ni ise dia wa ga lo tana ga tawra ga ingonda ai di ne sakhangna hanga da bani hairi sini ko ise as tapna hayome thadoi nungbu imata ni ba maming pudi hemba kawai ba Aikhoi ine kabok lei hoiki thangnaba khundagini ine hoida leiri kanda khangnabani ba hoi nanga soidina mathanguna lakpada sakhangna hange ibani punna those asumna sum haukhibana matam kharagi matungda nongmugi numitni laijado hembada chenkhirami thenglaba phawba laijana mayumda halaktabaduda memsa pakhaladuna thadoi hoida chatuna hangjarami thadoina memsada hembagi wari gumba loina tamjarami madu tabada Memsa harau zaraduna mayum da moda nungai na halaklami. Moy mapa,
ꯑꯣ ꯃꯣꯏ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ ꯃꯣꯏ ꯃꯄꯥ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯦꯝꯆꯥ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯅ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦꯃꯤ ꯅꯪꯕꯣ ꯑꯩꯅꯦ ꯄꯥꯎꯁꯦ ꯊꯥꯗꯣꯏꯗꯒꯤ ꯂꯧꯗꯨꯅ ꯂꯥꯛꯏꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗꯤꯅꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ ꯅꯪꯕꯣ ꯉꯁꯤꯗꯤꯅꯦ ꯉꯥ ꯆꯥꯁꯤ ꯃꯣꯏ ꯃꯄꯥ ꯉꯥ ꯑꯆꯧꯕ ꯑꯃꯠꯇꯅꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯕꯤꯔꯨꯁꯨ ꯃꯣꯏ ꯃꯄꯥꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯃꯦꯝꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯑꯁꯦꯡꯕꯔꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯃꯣꯏ ꯃꯄꯥ ꯊꯥꯗꯣꯏꯗꯒꯤ ꯂꯧꯔꯛꯄ ꯄꯥꯎꯅꯦ ꯁꯦꯡꯉꯕꯅꯦ ꯍꯣ ꯁꯦꯡꯉꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯃꯃꯥ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯩ ꯑꯩꯈꯣꯏ ꯀꯕꯨꯛꯂꯩꯗꯁꯨ ꯄꯥꯎ ꯄꯤꯈꯣ ꯍꯩ ꯃꯃꯥ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯐꯔꯦ ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦꯀꯣ ꯅꯪ ꯆꯥꯛ ꯊꯥꯒꯠꯂꯝꯃꯣ ꯍꯩ ꯃꯃꯥ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯅꯤ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯍꯔꯥꯎꯖꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯥꯏꯖꯗ ꯍꯦꯝꯕꯗ ꯆꯦꯜꯂꯕ ꯃꯇꯨꯡ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯍꯦꯝꯕ ꯑꯗꯣ ꯁꯦꯜ ꯄꯥꯏꯕ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯗ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯦꯝꯕ ꯌꯥꯝ ꯂꯥꯏꯔꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯒ ꯃꯥꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯌꯨꯝ ꯑꯃꯟꯕ ꯑꯗꯨꯗ ꯂꯩꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥ ꯑꯗꯣ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯂꯥꯏꯖꯗꯣ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯣ ꯏꯃꯥ ꯑꯣ ꯄꯥꯕ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯣ ꯏꯃꯥ ꯂꯣꯏꯔꯦ ꯁꯦꯜꯁꯨ ꯄꯥꯏꯗꯕ ꯁꯥꯁꯟꯅꯕ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯕꯤꯔꯦ ꯏꯃꯥ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯔꯝꯃꯗꯤ ꯁꯤ ꯊꯣꯛꯏꯀꯣ ꯏꯃꯥ ꯑꯣ ꯏꯃꯥ ꯑꯁ ꯇꯞꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯂꯥꯏꯖꯥ ꯄꯥꯕ ꯍꯣꯏꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯑꯩꯁꯨ ꯁꯦꯜ ꯄꯥꯏꯕ ꯁꯥꯁꯤꯟꯅꯗ꯭ꯔꯗꯤ ꯐꯪꯉꯔꯣꯏꯅ ꯇꯧꯕꯅꯦ ꯅꯪ ꯁꯥꯎꯔꯅꯨ ꯂꯥꯏꯖꯥ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯕꯅꯤꯅ ꯇꯨꯡꯒꯤ ꯀꯩꯀꯩꯅꯣ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯦ ꯍꯨꯔꯥꯟꯕ ꯆꯤꯟꯊꯤꯕꯧ ꯅꯪ ꯈꯪꯅꯤ ꯅꯪ ꯑꯩꯅꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯒ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯦꯡꯉꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯆꯤꯟꯊꯤꯕ ꯍꯥꯏꯁꯤꯅꯤ ꯅꯪ ꯂꯥꯏꯖꯗ ꯍꯦꯝꯕꯗ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯗ ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯨ ꯑꯩ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕꯤꯔꯝꯗ꯭ꯔꯦ ꯃꯄꯥ ꯃꯅꯤꯅ ꯆꯦꯜꯂꯨꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯔꯝꯅ ꯂꯨꯍꯣꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖ ꯃꯃꯥ ꯃꯄꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯑꯗꯣ ꯍꯦꯝꯕꯗ ꯂꯨꯍꯣꯡꯉꯝꯃꯤ ꯂꯥꯏꯖꯁꯨ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯍꯦꯝꯕꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ ꯌꯨ ꯊꯛꯄ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯔꯝꯗꯦ ꯂꯥꯏꯖꯗꯤ ꯍꯦꯝꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯁꯤꯗ ꯐꯅꯦꯛ ꯃꯔꯛꯁꯤꯗ ꯁꯦꯜ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯕ ꯁꯦꯜꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦꯁꯦ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯨꯔꯥꯟꯂꯝꯃꯅꯦꯕꯁꯦ ꯑꯩꯗ ꯁꯤꯖꯟꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯊꯤꯕꯣꯡ ꯃꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯂꯝꯃꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯁꯤꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯁꯥꯟꯇꯤ ꯑꯣꯏꯒꯗꯕꯅꯦ ꯂꯥꯏꯅꯁꯨ ꯄꯥꯝꯗꯦꯅꯦ ꯐꯠꯇꯕꯅꯤꯅ ꯀꯨꯟꯖꯣꯅ 이태이마 ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯇꯩꯃ ꯑꯁ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯀꯨꯟꯖꯣ ꯉꯁꯥꯏꯗꯒꯤ ꯕꯥꯖꯤꯒꯤ ꯃꯊꯤ ꯃꯌꯨꯡ ꯍꯟꯖꯤꯟꯕ ꯐꯤꯁꯤꯡꯗꯣ ꯁꯨꯔꯤꯕꯅꯦ ꯑꯗꯨꯅ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯥꯎꯔꯣ ꯅꯪ ꯂꯥꯝꯃꯒꯗꯤ ꯏꯇꯩꯃ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯁꯨ ꯈꯔ ꯑꯗꯨꯝ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯊꯣꯡꯒꯠꯄ ꯍꯧꯒꯦꯅ ꯍꯧꯔꯣ ꯅꯈꯣꯏꯅ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯑꯃ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯥꯒꯠꯂꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯊꯟ ꯃꯅꯥ ꯇꯥꯗꯒꯩ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯆꯟꯗꯥꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯏꯅꯦ ꯊꯔꯣꯒꯤ ꯌꯨ ꯌꯣꯟꯐꯝ ꯂꯣꯝꯗ ꯆꯪꯈꯤꯕꯅꯤ ꯏꯇꯩꯃ ꯑꯩꯅ ꯍꯜꯂꯛꯄꯗ ꯎꯔꯦ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯊꯥꯒꯠꯄꯤꯔꯝꯃꯒꯦ ꯏꯇꯩꯃꯒꯤ ꯆꯥꯛꯇꯣ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯖꯧꯔꯣ ꯏꯇꯩꯃ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯖ ꯋꯥꯅ ꯂꯩꯖꯔꯝꯃꯤ ꯃꯀꯨ ꯑꯗꯨꯗꯤ ꯁꯣꯜꯂꯕꯅꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯀꯨꯟꯖꯣꯗꯤ ꯃꯇꯩꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯖꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯍꯦꯝꯕꯗꯤ ꯁꯨꯅꯤ ꯅꯣꯝꯅꯤꯁꯨ ꯈꯪꯗꯦ ꯃꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯂꯥꯏꯖ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯝꯕꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯍꯦꯝꯕ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯂꯥꯏꯖ ꯑꯩꯕꯨ ꯀꯗꯥꯏꯗꯤ ꯁꯦꯜꯅꯣ ꯀꯅꯥꯗꯩꯅꯣ ꯍꯪꯉꯨ ꯁꯦꯜꯒ ꯂꯩꯇꯦ ꯑꯩꯗꯤ ꯀꯩꯅꯣ ꯂꯩꯇꯦꯕꯣ ꯅꯠꯇꯦ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯕ
ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯄꯤꯖꯒꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯅꯣꯕ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯁꯨꯅꯤ ꯅꯣꯝꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯃꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯂꯧꯕꯤꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯏꯌꯨꯝꯗꯨꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯣ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯒꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯕ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯃꯤꯅꯥꯏꯗꯧꯅ ꯊꯝꯕꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯖꯔꯛꯄꯗꯨꯁꯨ ꯅꯪꯅ ꯀꯥꯏꯗꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯌꯨꯝꯗꯒꯤ ꯍꯣꯟꯃꯟꯗꯅ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯁꯤꯕꯨ ꯐꯒꯤꯗꯧꯅ ꯏꯄꯥꯝꯗꯒꯤ ꯍꯣꯟꯃꯟꯗꯅ ꯑꯩꯁꯦ ꯂꯥꯛꯄ ꯎꯕꯗ ꯃꯤ ꯂꯣꯠꯅꯔꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤꯅꯣ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯀꯥꯏꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯕꯤꯔꯤꯅꯤꯅꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯗꯅ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯗꯨꯗ ꯑꯩꯅ ꯂꯧꯕꯤꯕ ꯈꯪꯉꯕ ꯃꯁꯤꯗ ꯑꯩꯅ ꯏꯔꯥꯡ ꯈꯔ ꯇꯧꯕꯗ ꯍꯔꯥꯎꯗꯅ ꯌꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯁꯛꯇꯨꯒ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯍꯦ ꯆꯤꯟꯊꯤꯕꯣ ꯅꯪꯅ ꯀꯗ꯭ꯔ ꯇꯧꯗꯅ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯦꯜꯁꯨ ป้ꯥꯏꯗꯅ ꯄꯥꯏꯕ ꯁꯥꯖꯅꯗꯨꯅ ꯅꯁꯥꯒ ꯅꯪꯁꯤꯟꯅꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯆꯦꯟꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝꯄꯥꯟ ꯈꯪꯗꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯇꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯆꯥꯛꯏꯗ ꯑꯩ ꯃꯇꯝꯗꯨꯗꯅ ꯅꯁꯥꯒ ꯅꯥꯜꯂꯤꯕ ꯍꯧꯖꯤꯛꯅ ꯅꯁꯝꯃꯣ ꯅꯀꯣꯏꯌꯣ ꯑꯉꯥꯎꯕꯕꯨ ꯃꯥꯜꯂꯤꯅꯦ ꯃꯨꯟꯅꯒ ꯌꯦꯡꯉꯛꯑꯗꯤ ꯀꯤꯕꯨ ꯀꯤꯅꯦ ꯅꯁꯛꯅꯦꯅ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦꯕ ꯆꯪꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯅꯁꯛꯇꯣ ꯎꯍꯜꯂꯛꯀꯅꯨ ꯅꯪꯅ ꯆꯪꯗ꯭ꯔꯒꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁ꯭ꯋꯥꯏꯗꯅꯦ ꯖꯨꯋꯥꯔ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦ ꯅꯪ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯂꯩꯍꯧꯔꯣ ꯅꯪ ꯃꯊꯟꯗ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯅꯤ ꯁꯤ ꯍꯥꯏꯔꯝꯗꯅ ꯍꯦꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯊꯟꯇ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯣ ꯍꯟꯖꯤꯟꯕꯤꯔꯛꯑꯅꯨ ꯅꯪꯗ ꯍꯟꯖꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯅꯪ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯏꯃꯥ ꯏꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯐꯕ ꯁꯤꯟꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯅ ꯌꯥꯖꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯀꯞꯄꯣꯏꯀꯣ ꯃꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯅ ꯌꯥꯖꯔꯝꯃꯗꯤ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯣꯏꯀꯣ ꯏꯃꯥ ꯑꯣ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯦ ꯑꯣ ꯏꯃꯥ ꯑꯣ ꯄꯥꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯂꯕꯗꯤ ꯑꯩ ꯀꯌꯥꯗ ꯐꯒꯗꯕꯅꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯣ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯨ ꯌꯥꯔꯝꯃꯗꯤ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯣꯏꯀꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯑꯁꯨꯝꯅ ꯂꯥꯏꯖꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯐꯠꯇꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯑꯋꯥꯕ ꯇꯥꯅꯕ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛꯁꯤꯜꯂꯣꯏ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯣ ꯄꯨꯟꯁꯤꯗ ꯈꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯃꯁꯤꯅꯅꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ